ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯥꯏꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯕꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯁꯤꯔꯛꯄ ꯍꯧꯔꯅꯤꯌꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯁꯤꯕꯣ ꯃꯣꯏꯅ ꯃꯣꯏ ꯁꯤꯅꯕꯔꯕ 이보 뭐이네 셉템버 다 시니야 이제 나와 럭디 No hands and no darling, I don't dance. 누구 말하고 돼? 아주 꿀려봐 강호 이렇게 제 우리네 혼자가 이게 맞다는 야기 이렇게 누삐 아이 돌아오라 아이 누삐 돌아오라 아이 anh coi xe cái 누삐 다니 ꯂꯧꯕꯤꯗꯕꯨ ꯂꯤꯔꯒ ꯃꯕꯨꯛꯀ ꯇꯧꯊꯣꯛꯑꯒ ꯃꯔꯨꯡꯒ ꯄꯨꯔꯒ ꯆꯥꯕꯗ ꯍꯥꯎꯕꯩ ꯋꯥꯅꯤ ꯂꯩꯁꯥꯕꯤꯅ ꯂꯤꯔꯗꯤ ꯃꯉꯛꯀ ꯂꯣꯏ ꯆꯣꯟꯊꯔꯦ ꯍꯥꯏꯕ 아이 우디 우래 아두 가다이 두 맹싱부 독더봐 두 까노 또또 스텔레이 잉 칸리시 이스 라 시리 कोई पावना ना हा ओइंगई फोटोनी कांदा वानी चसलो 또 아두네바 아이나 우러바 미네네 칼레와 아이디 불안노 미니게노 나트로 Kapıda it kaptı, kattı kaptı, kaptı kattı. Kıs kıspasa kıspa, kos uçpasa kuspa. Ümit tübüttü tüttü, tübüttü tütüp bitti. Көсе көсеге көсе көрсетті. Көсе көсеге неше көсе көрсетті. Көсенің көсеге көрсеткен көсеуі 5. 10 бөгелекке 10 көбелек келіп қонды. 10 бөгелек 10 бөлек, 10 көбелек 10 бөлек кепті. Абат абдырағышпа, абақ абдырағышпа, абат абдырағыштау, абақ қодыраңдағыштау. Омартаға балалар барар, балаларды аралар талар. ꯅꯪꯅ ꯃꯁꯥ ꯃꯁꯥ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯀꯥꯞꯄ ꯂꯩꯕ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯆꯠꯂꯒ ꯎꯅꯔꯨ ꯃꯇꯝꯗꯗꯤꯅꯦ ꯁꯛꯀ ꯐꯣꯇꯣꯒ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ ꯑꯗꯨꯕꯨꯗꯤ ꯕ꯭ꯌꯨꯇꯤ ꯄ꯭ꯂꯁꯇ ꯀꯥꯞꯄꯩꯅꯤ ꯅꯉꯣꯟꯗ ꯀꯅꯥ ꯀꯥꯞꯄꯣ ꯍꯥꯏꯕ ꯑꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯗꯤ ꯀꯥꯞꯀꯦꯁꯨ ꯌꯥꯗꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯁꯨ ꯑꯔꯦꯝꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯅꯤ ꯂꯦꯝꯃꯤꯕ ꯄꯣꯏ ꯊꯛꯇ ꯉꯥꯏ ꯂꯩꯔꯝꯃꯦꯕ ꯅꯪ ꯁꯣꯟꯗꯧ ꯂꯥꯏꯁꯣꯜꯂꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯔꯗꯕ X ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯣ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯄꯒ ꯆꯠꯈꯤꯅꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯅꯤꯡꯉꯦ ꯁꯨꯃꯥꯏꯒ ꯍꯥꯏꯔꯛꯇꯣ ꯃꯥꯟꯕ꯭ꯔꯥ ꯆꯥꯅꯤꯡꯉ ꯆꯠꯀꯣ ꯁꯛꯇꯨꯠ You can tell me what we do where we go how we dress in a puppet show me and the stars of me ꯌꯥꯝ ꯋꯥꯕꯅꯤ ꯑꯩꯁꯨ ꯅꯄꯥꯒꯤ ꯍꯛꯇꯛꯇꯅꯦ ꯍꯞꯇꯥ ꯑꯃ ꯆꯔꯥ ꯍꯦꯟꯈ꯭ꯔꯕꯅꯤ ꯇꯣꯛꯅꯕꯒ ꯌꯥꯔꯣꯏ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯐꯣꯟ ꯇꯧꯁꯤꯜꯂꯨ